Palestine की resistance group ama OIRIBA Hamas na Mediator Singna Piriba Anouba Ceasefire proposal sing asi accept Toukhre Israel na Gaza da hauzik sathariba lan asi loishinaba amasung Israel gi force sing enclave sing dagi lauthokpa haina withdrawal gi thazaba ama pikibana maram oiduna ceasefire asi accept tawrakibani wafam asi US ki President Donald Trump na US na mating pangduna numit humfuni gi ceasefire proposal ama yare haina fongdokiba numit amagi matungda haikibani Trump na fongdoki madudi ceasefire yanaduna lan asi lepana matam chupagi oina lan loishinnabagi warosin amagi wari sanabagi khudong jaba ama oina thabak tawgani haina fongdoki nakalama romda Israel na Hamas bu maitiba pidriba fawba lan loishinba yaroi masigi onnabada Hamas na karigumba amata yaudana lan loishin gadabani haina akanba wafam thamliba asina lan asi chapchaba loishinaba ngamgodra haibadudi jingnaba pokhali masigi matungda Israel gi Prime Minister Benjamin Netanyahu na akanba paukhum piraduna langi matungda Gaza da Hamas leiroi haina fongdoki Israel gi official singna Jackson Warol piraduna hari madudi karigumba hostage negotiation sing chathadrabadi military operations sing hena kankhalakni loinina Rafah da tawkiba adugumba Gaza city amasung central camp sing manghan takhanbagi saitheng pigani haina threaten tawri Loinina ceasefire agreement ki damak process sathari ngaida haukiba pung kunmari asida Israel gi force sing Gaza sin bathungna chatharakiba attack singda Palestinian miyoi chama tarani pan sikre masigi manungda miyoi tarani thoi amadi at seeker ni hairi loinina miyoi chamanga marifumathoi aman asokapan nangki haina Gaza gi health ministry gi site gi fongdorakre